Leingak Administration Security Force Miyam Giluchingma Amadi CSO Singya Punba Khongthang Amana Phajillaga Thamluba Phurup Anigi Meeoi Kuntaru Kunipan Asoi-Angam Yaodana Thadorakle haina Manipur Leingak ki Maikaidagi claim Thadorakle Hiramasigi Matang the Manipur Leingak Directorate of Information and Public Relations na Thadorakpa Chero Laman Hai Haukiba Tang Tarahumdoida Kojib Amasung Kotlen gi Marakta Sakhangdaba Singhi ambusta Meeoi ahum laikhidaba amasung Meeoi marina aso apan nangkhibagi thodo adu makhatana thizin humjinaba case ama register tawba laikhre loinana thodok thofam adugi akoibada laiba khulsingda khudakta search operation chathaki thodo adu thokraba matungda Phurup animak ki Meeoi sing Kangpokpi district ki manung chanba Leilon Wi-Fi amasung Saparmaina khul amadi Senapati district ta Phajillaga thamki oirakliba phibam aduda Leingak na athubada action lokhatpo oina miyamgi luchingba amadi security force ka loinana khongulli duna makhoising adu thadokna bahotnaraga lakhi madugi mahai oina Phajillaga Thamluba Phurup animaki Meeoi kunipan Asoi-Angam Yaodana Thadorakle Hauzik Phajillaga Thamliba Meeoi sing athubada tekta kaidana Thadoraknaba akanma mongda hotnari maram aduna Tangdu laitaba hanjilaknaba amadi Phajillaga Thamliba Meeoi Thadoraknaba administration amadi security force na hotnariba asida miyamna so angam mateng pangbiu haina cherol asina appeal tawrakli